Ufo Nongpok Sekmai Battalion ki President Oiramba Leikhidraba Telem Khema gi Mapham da EKAI KHUMNABA Universal Friendship Organization UFO Eastern Headquarter No. 1 Nongpok Sekmai Battalion ki President Oiramba Yaripok Khoromdagi Leikhidraba Telem Khema gi Mangani Leihun Tambagi Thorom ngasi pangthokre Yaripok Khoromda leiba Leikhidraba sigi sangai da pangthokiba thorom aduda lamdam sigi tongan ba mafam kaya dagi lakpa UFO gi thomi kaya na Leikhidraba Khema gi mafam da awangba thaki salute piduna EKAI KHUMNABA utkiba galoina saruk yaba lakiba miyamna haikal leka tamduna EKAI KHUMNABA su utki thorom aduda UFO gi commander Y Jingsang lakpa yauna battalion secretary sing battalion commander sing amadi tongan ba mafam dagi lakpa organization asigi thomi sing na saruk yaki Amarom UFO Nongpok Sekmai gi president gi thogai puramba Telem Khema na Leikhidraba organization asigi central committee haipok ki maike degisu awaba phongdorakli UFO Central Committee haipok na thadorpa warol amana hai Leikhidraba Telem Khema na hinglingai matamda organization ke chawkha thorangi lamda achoba thodang lauduna lakiba mishagamani ma ki kathokpa amaga loinana lauramba thodang kaya adu organization asina adu magning singduna leihoragani amadi Leikhidraba sigi imung manungna nanghoriba awabadasu organization asina su chawna sarugyari haina phongdorakli